ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯖꯔꯛꯂꯤꯕ ꯑꯁꯤꯅ ꯀꯨꯟꯁꯨꯕ ꯆꯦꯞꯇꯔꯅꯤ꯫ ꯈꯧꯕꯨꯝ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄꯤ ꯃꯆꯦꯝ ꯂꯨꯋꯥꯡꯂꯣꯟ ꯈꯨꯂꯥꯛꯄꯤꯅ ꯂꯩꯈꯤꯗ꯭ꯔꯕꯗ ꯈꯧꯕꯨꯝ ꯈꯨꯟꯗꯣ ꯑꯋꯥꯕ ꯁꯛꯂꯣꯟ ꯄꯨꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯈꯨꯂꯥꯛꯄ ꯃꯧꯄ꯭ꯋꯥꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯂꯨꯋꯥꯡꯂꯣꯟ ꯈꯨꯟꯗ ꯄꯨꯕꯤꯗꯨꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯜ ꯄꯥꯡꯊꯣꯛꯈꯤꯕ ꯃꯐꯝꯗꯨꯗ ꯂꯩꯔꯣꯟ ꯆꯟꯕꯤꯌꯨ ꯁꯤꯟꯅꯖꯔꯝꯕꯅꯤ꯫ ꯃꯆꯦꯝꯒꯤ ꯌꯥꯊꯪ ꯄꯥꯡꯂꯨꯅꯕꯒꯤꯗꯃꯛ ꯒꯥꯏꯔꯦꯝꯅꯪ ꯑꯃꯁꯨꯡ ꯈꯨꯟꯖꯥ ꯃꯆꯥꯁꯤꯡ ꯃꯆꯦꯝꯕꯨ ꯊꯤꯜꯂꯨꯅꯕ ꯆꯠꯍꯟꯈꯤꯕ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯔꯛꯂꯤ꯫ ꯂꯥꯛꯄꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕꯤ ꯆꯅꯤꯡꯈꯣꯝꯕꯤꯗꯤ ꯀꯔꯤꯕꯨ ꯑꯣꯏꯒꯅꯤ? ꯃꯃꯥ ꯁꯛꯅ ꯅꯥꯎꯀꯣꯜꯂꯛꯄꯤ ꯂꯝꯂꯥꯟꯕꯤ ꯄꯥꯝꯍꯩꯕꯤ ꯆꯠꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯔꯨꯝꯗ ꯊꯨꯞꯆꯔꯝꯕ ꯄꯥꯔꯤꯅ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯂꯦ꯫ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯄꯟꯊꯧꯒꯤ ꯐꯧꯒꯩꯗꯒꯤ ꯐꯧꯁꯤꯡ ꯊꯥꯗꯨꯅ ꯅꯨꯃꯤꯠ ꯄꯥꯖꯈꯤ꯫ ꯃꯗꯨꯅ ꯃꯥꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯖꯔꯛꯏ꯫ ꯆꯪꯅꯤꯡ ꯄꯨꯛꯅꯤꯡ ꯈꯪꯕꯤ ꯈꯨꯂꯥꯛꯄꯤ ꯃꯅꯦꯝꯅꯤ꯫ ꯃꯃꯧꯒꯤ ꯃꯇꯧ ꯌꯦꯡꯕꯃꯛꯇꯗ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯑꯅꯥ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯂꯥꯛꯄꯤ ꯃꯍꯥꯛ ꯂꯩꯕꯅ ꯑꯁꯨꯛ ꯀꯨꯏꯅ ꯆꯅꯤꯡꯒꯤ ꯄꯨꯛꯅꯤꯡ ꯀꯥꯏꯗꯣꯡ ꯐꯪꯖꯈꯤꯕꯅꯤ꯫ ꯑꯋꯣꯏꯕꯃꯛꯁꯨ ꯂꯥꯛꯄꯤ ꯃꯥꯒꯤ ꯂꯧꯁꯤꯡꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯨꯍꯣꯡꯕ ꯌꯩꯊꯣꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯌꯥꯔꯕꯗꯤ ꯆꯅꯤꯡꯒꯤ ꯃꯕꯨꯛ ꯑꯣꯜꯂꯛꯁꯅꯨ ꯍꯥꯏꯅ꯫ ꯑꯗꯨꯒꯨꯝꯕ ꯂꯥꯛꯄꯤꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯥꯒꯤꯗꯃꯛ ꯂꯦꯞꯂꯤꯕ ꯆꯪꯅꯤꯡꯒꯤꯗꯃꯛ ꯂꯦꯞꯂꯤꯕ ꯍꯥꯏꯕꯕꯨ ꯒꯥꯏꯔꯦꯝꯅꯩ ꯃꯇꯥꯗ ꯃꯉꯥꯏ ꯍꯧꯔꯦ꯫ ꯋꯥꯈꯜ ꯑꯁꯤꯃꯛꯇꯗ ꯊꯝꯕꯥꯜ ꯃꯥꯟꯕꯤ ꯆꯅꯤꯡ ꯃꯨꯁꯨꯛ ꯃꯨꯅ ꯀꯥꯍꯠꯂꯦ꯫ ꯇꯅꯥꯟ ꯇꯅꯥꯟꯕꯤ ꯁꯝꯂꯥꯡꯅ ꯆꯔꯥꯡ ꯀꯣꯛꯐꯥ ꯑꯣꯏꯔꯛꯂꯦ꯫ ꯒꯥꯏꯔꯦꯝꯅꯪꯅ ꯆꯤꯡꯗꯨꯅ ꯂꯨꯋꯥꯡꯂꯣꯟ ꯂꯥꯛꯄꯤꯕꯨ ꯂꯨꯋꯥꯡꯂꯣꯟ ꯈꯨꯜ ꯇꯥꯟꯅ ꯊꯤꯜꯂꯨꯅꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯂꯨꯊꯧꯒꯤ ꯑꯄꯥꯝꯕ ꯈꯧꯔꯥꯡꯕꯗꯨ ꯊꯧꯗꯣꯡꯂꯛꯂꯦ꯫ ꯍꯥꯏꯗꯤ ꯈꯧꯔꯥꯡꯕꯗꯨ ꯍꯦꯟꯖꯜꯂꯛꯂꯦ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ꯫ ꯉꯥꯏꯉꯝꯈꯤꯗ꯭ꯔꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯃꯉꯝ ꯁꯥꯠꯂꯛꯇꯦ꯫ ꯂꯥꯛꯄꯤ ꯃꯥꯕꯨ ꯀꯤꯕꯗꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯅꯤ ꯃꯇꯝꯗꯣ꯫ ꯀꯣꯔꯧ ꯃꯃꯤꯅ ꯁꯥꯝꯂꯛꯂꯕꯗ ꯂꯨꯊꯧꯅ ꯈꯨꯂꯥꯛꯄꯒꯤꯗ ꯇꯥꯟꯅ ꯆꯠꯂꯦ꯫ ꯈꯨꯂꯥꯛꯄꯅ ꯂꯨꯊꯧꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯂꯨꯊꯧ, ꯅꯍꯥꯛ ꯆꯠꯂꯨꯒꯦꯔꯥ ꯂꯨꯋꯥꯡꯂꯣꯟ ꯈꯨꯟꯗ?" "ꯑꯗꯨ ꯅꯠꯇꯦ ꯑꯩꯅ ꯂꯥꯛꯄꯗꯤ." "ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯏꯄꯥꯗ." ꯈꯨꯂꯥꯛꯄ ꯅꯍꯥꯛꯅ ꯆꯅꯤꯡꯕꯨ ꯄꯤꯕ ꯃꯇꯝ ꯁꯥꯡꯂꯛꯂꯦ꯫ ꯀꯌꯥ ꯀꯨꯏꯅ ꯉꯥꯏꯈꯣ ꯍꯥꯏꯕꯒꯦ? "ꯀꯌꯥꯕꯨ ꯀꯨꯏꯒꯗꯒꯦꯅꯦ ꯏꯄꯥ, ꯅꯍꯥꯛꯁꯨ ꯎꯔꯤꯕꯗꯨ ꯃꯉꯥꯏ꯫ ꯂꯥꯛꯄꯤ ꯂꯩꯇ꯭ꯔꯦ, ꯃꯇꯝ ꯈꯔ ꯉꯥꯏꯗꯕ ꯌꯥꯗ꯭ꯔꯤ꯫ ꯂꯥꯛꯄꯤ ꯂꯩꯔꯤꯉꯩꯗꯁꯨ ꯂꯩꯔꯤ ꯃꯍꯥꯏꯕ, ꯂꯩꯇ꯭ꯔꯒꯅ ꯂꯩꯇ꯭ꯔꯦ ꯃꯍꯥꯏꯕ꯫ ꯅꯔꯧ ꯇꯧꯒꯅꯨ ꯈꯨꯂꯥꯛꯄ꯫ ꯉꯁꯤ ꯍꯌꯦꯡꯒꯤ ꯃꯅꯨꯡꯗ ꯆꯅꯤꯡ ꯄꯤꯌꯨ ꯑꯩꯉꯣꯟꯗ." "ꯀꯔꯤ ꯋꯥꯅꯣ? ꯏꯆꯦꯝ ꯁꯤꯈꯤꯕꯗ ꯃꯉꯥꯏꯔꯤ꯫ ꯅꯍꯥꯛꯁꯨ ꯋꯥꯕ ꯌꯥꯎꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯇꯝ ꯑꯁꯤꯗ ꯆꯅꯤꯡꯕꯨ ꯇꯥꯜꯂꯛꯄꯗꯤ ꯍꯛꯃꯜꯂꯤ." ꯈꯨꯂꯥꯛꯄꯅ, "ꯏꯆꯤꯟ ꯍꯣꯡꯂꯣꯏ, ꯆꯅꯤꯡ ꯅꯪꯒꯤ ꯑꯣꯏꯒꯅꯤ꯫ ꯁꯤꯕꯅ ꯍꯥꯟꯒꯗꯕ ꯋꯥꯁꯦ ꯑꯔꯦꯞꯄ ꯑꯃ ꯍꯥꯏꯔꯣ, ꯌꯥꯗ꯭ꯔꯒꯅ ꯌꯥꯗꯕꯒꯤ ꯊꯣꯛꯄ꯫ ꯅꯍꯥꯛ ꯅꯄꯥ ꯂꯩꯇꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯅꯄꯥꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯏꯆꯤꯜ ꯄꯨꯊꯈ꯭ꯔꯕꯅꯤ꯫ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯔꯕꯗꯤ ꯆꯅꯤꯡ ꯅꯉꯣꯟꯗ ꯄꯤꯐꯝ ꯁꯨꯛꯊꯣꯛ ꯊꯣꯛꯇ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯤ? ꯃꯗꯨ ꯍꯪꯗꯨꯅ ꯀꯥꯟꯅꯗꯦ꯫ ꯑꯩ ꯍꯣꯡꯂꯣꯏ." "ꯃꯔꯝ ꯇꯥꯛꯎ, ꯂꯧꯗ꯭ꯔꯕꯁꯨ ꯇꯣꯛꯀꯅꯤ." "ꯃꯔꯝ ꯍꯥꯏꯕꯕꯨ ꯅꯍꯥꯛꯅ ꯄꯥꯔꯤꯕꯨ ꯍꯥꯠꯀꯦ ꯊꯧꯔꯥꯡꯂꯨꯕ ꯑꯗꯨꯅꯤ." "ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯂꯥꯏꯕꯛ ꯐꯕꯒꯤ ꯍꯤꯡꯍꯧꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯂꯩꯔꯕꯗꯤ ꯍꯥꯠꯈꯤꯅꯤ, ꯂꯦꯝꯅ ꯇꯣꯛꯂꯣꯏ꯫ ꯄꯥꯔꯤꯗꯤ ꯑꯩꯒꯤ ꯏꯆꯥꯒ ꯄꯥꯡꯈꯛꯅꯤ꯫ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯂꯥꯟꯈꯤꯗꯦ꯫ ꯃꯍꯥꯛ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯆꯅꯤꯡ ꯍꯤꯡꯂꯝꯈꯤꯒꯗ꯭ꯔꯥ? ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯍꯥꯟꯅ ꯄꯥꯔꯤꯗ ꯄꯤꯊꯣꯛꯈꯤꯕꯗꯤ ꯀꯩꯗꯧꯏ?" "ꯑꯗꯨꯃꯛꯁꯨ ꯌꯥꯔꯝꯃꯤ꯫ ꯏꯆꯤꯟ ꯄꯨꯊꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ." "ꯑꯗꯨꯗꯤ ꯑꯩꯕꯨ ꯂꯥꯛꯄꯅ ꯂꯛꯅꯔꯤꯕꯣꯏꯔꯦ?" "ꯐꯔꯦ, ꯆꯅꯤꯡꯁꯨ ꯉꯁꯤ ꯍꯌꯦꯡꯃꯛ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯌꯨ." "ꯃꯗꯨ ꯌꯥꯗ꯭ꯔꯤ, ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯉꯝꯂꯒ ꯆꯅꯤꯡꯕꯨ ꯄꯨꯕ ꯇꯥꯔꯦ." ꯈꯨꯂꯥꯛꯄꯗꯨ ꯉꯁꯥꯏ ꯃꯈꯩ ꯁꯥꯎꯔꯝꯗꯦ꯫ ꯂꯨꯊꯧꯅ ꯀꯥ ꯍꯦꯟꯅ ꯉꯥꯡꯂꯛꯄ ꯇꯥꯕꯗ ꯑꯁꯥꯎꯕ ꯄꯣꯛꯂꯛꯂꯦ꯫ "ꯋꯥ ꯉꯥꯡꯕꯗ ꯑꯔꯥꯟꯕ ꯇꯝꯒꯅꯨꯅꯦ ꯂꯨꯊꯧ꯫ ꯑꯩꯍꯥꯛ ꯈꯨꯂꯥꯛꯄꯅꯦ, ꯆꯅꯤꯡꯒꯤ ꯃꯄꯥꯅꯦ꯫ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯅꯝꯖꯥ ꯍꯖꯥꯅꯒꯅꯨ꯫ ꯑꯩꯒꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ." ꯍꯥꯏꯔꯝꯂꯒ ꯂꯨꯊꯧ ꯈꯨꯂꯥꯛꯄꯒꯤ ꯃꯥꯡꯒꯣꯟꯗ ꯐꯟ ꯍꯦꯛ ꯆꯣꯡꯈꯠꯂꯛꯏ꯫ ꯆꯅꯤꯡꯗꯤ ꯏꯃꯨꯡꯗ ꯂꯩꯔꯝꯗꯦ꯫ ꯃꯅꯦꯝ ꯂꯥꯛꯄꯤꯅ ꯂꯩꯔꯝꯕ ꯌꯨꯝꯊꯣꯡꯄꯣ ꯑꯗꯨꯗ ꯒꯥꯏꯔꯦꯝꯅꯩꯒ ꯂꯣꯏꯅꯅ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ꯫ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯂꯨꯋꯥꯡꯂꯣꯟ ꯂꯥꯛꯄꯤꯕꯨ ꯊꯤꯜꯂꯨꯕ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯈꯨꯜ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯂꯨꯊꯧ ꯃꯥꯡꯒꯣꯜ ꯀꯥꯈꯠꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯂꯥꯛꯄꯅ ꯆꯩꯔꯛꯏ, "ꯍꯥꯏ ꯑꯄꯪꯕ ꯑꯉꯥꯡ, ꯑꯃꯨꯛꯇ ꯍꯟꯊꯅ ꯈꯟꯈꯣꯅꯦ꯫ ꯅꯍꯥꯛꯅ ꯁꯤꯡꯅꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣ? ꯀꯅꯥ ꯑꯣꯏꯅꯤ? ꯃꯆꯤꯟ ꯆꯠꯇ꯭ꯔꯕ ꯈꯧꯕꯨꯝꯒꯤ ꯈꯨꯂꯥꯛꯄꯅꯤ." ꯃꯇꯝꯗꯨꯗ ꯒꯥꯏꯔꯦꯝꯅꯪꯅ ꯌꯧꯔꯛꯄ ꯃꯄꯥ ꯆꯥꯅꯔꯨꯔꯦ꯫ ꯂꯨꯊꯧ ꯈꯨꯂꯥꯛꯄꯕꯨ ꯆꯩꯔꯛꯄꯗꯨ ꯇꯥꯕꯗ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯒꯥꯏꯔꯦꯝꯅꯪꯅ ꯍꯥꯏꯔꯛꯏ, "ꯂꯨꯊꯧ, ꯀꯅꯥꯕꯨꯅꯣ ꯅꯪꯅ ꯆꯩꯔꯤꯕꯗꯣ?
luthau khangprek khangi thong hangdoke tauramani mamai olakle garem nangbum ubada maonda onsilakle hairei kanabu oini khulakpabuni garem nangna luthau tamna wa ama tangangdana changsilakle khulakpana khami ngaikho garem apangba ngangni atopa natredo nachangi mapuroiba oigadoribani asuma machongpak naidaba nupa asida ichan piba hona deda aibu khambiganu madu yadrabadi ipana ichin putharure khulakpana yamna nawang halamle luthau phare garem nangna adu phawba pamlabadi nahaka chang yengnaba tare nahakna ngamlaga aibu halu aina ngamlaga nahakpo halaga chaningbu lauge hayengi numitana khuchaba khulai pora khobum champakta unasi asi hairamlaga luthau mangoldagi kumtharakle garem nangna khumlai aisu madu pamle nahakna madu yamna usiloidauba leirabadi chang yeng thoknabana phare khobum khunja amata pau tahanganu nanga igata unasi khulakpa apangba ngang nahakna lale haijage di haidrana singnaba sari lale haijara khone luthauna pakhum piramdrabada chakra bada garem nangna mapa macha yengnaduna lehui khulakpana garem nangbu yamna munna khangi kaidongaida sumana ningkhraba adu tu haiba yaroi adumapu machagi mapu phabana chunggadra ningduna amukasu hairei ipagi garem amukta khanthako luthau nachangi mapuroiba oigadoribani nahakna mahaka kaidongunda panaba yaroi apangba angangi haunaba singnajabani saukiganune bungo aida sunate nahabu phawba singnariba mi asi karamna isin puthagadori phai aduma sutoklo chaning khombigi mawa hangkige mahakna yaramlabadi luthaubu singnaroi karigumba yaramdrabadi aidi lemna tokloi mangonda ichan chukpi piroi khulakpa aigi iwa tabiroi haragadi khangdre adubu ichanna yaramdrabadi piba sumde khulakpa wa ngangpham khangdre chaningda hangba makthoklabadi mahakna kaidawnungda sul luthaubu yaningi hairakpa oithoktabani adu phawba khulakpana machabu khamki lamhenba ngangni saukiganu nanegi du loiramle garem nang khulakpagi mawa taraga mayumlomda hankre numit mayum changkhre nongju panthani makum mathage hongnaba nong puba nungsina khobum chingkhang yorakle ikhang khangauduna nong chuba horakle chaning khombi su manegi mayumdagi kappa makhai kaplaga mayumlomda halakle manemna lekhidrabada chaning angaubi oirabani mayumda changadaba phawba akiba pokle pari mabung ngaiba bung asi phawba kaukhiramde matamna adup sangdokhibana makhai sangdokliba makhai chaningi mabuk tayang ta soikhre kanararoi haiba khanglaba maktada magi pungning lamdonda parigi wakhal chatlo ko waya khidre kari natabada pangbi mahangna numit khudingi phawsing maching tharai anganba ayukpu urure pari mabu ningsingi numidangwai oirakle pakhang mabu kaungamde hairang ama urure lerang ama maphangle pamu masak urabagum maninglui wakhre chaning khombi maichak kandawbugum maithong maksinkhre chada thaktabana sarugi polang mangaire pungning laina chaurakle karamba numithada awabasi kokadaba khangdre chaningna mayum yorakladuna imungda changsilaklabada ahal oiraba lakpana nungsung janana phamlambadu urure warana amata nganglamdana magi kada changsilli khulakpana hairei kaida chalui bema inem lakpigida mayumda masa laitraba yumduda kari kanabano ipawa haige nahaki khanbada punsi kaksingadori ipagi awabasi kohallu chaning tumina leptuna leire ngasi numidang waram luthau ipagi dalaklami garem nang nabunga unakhre nahaki naramgi saunaduna ani ase hayeng ayu anganbada chaina gani lepnakhre nahakna khanglabadi mangai nangsu ipana luthauda pithokredo ipana khanglibadu mangai nangbu ipana luthauda pithokredo garem nangsu nabungnido animak ipada di chamanaido thodo asi thoaningde ipana nahakna khamlabadi yagani karamna khamdawba nabungna nangi nabuk khangge hairami aduna nabungida chatlaga nahapu ipana luthauda piba se napungningda yaningdaba leite hairudrabadi ipagi isin puthaba tare ahal oiraba matamsida ipagi isin puthaningde asumna mapaga machaga wari sanare
ꯆꯅꯤꯡ ꯂꯦꯞꯅ ꯂꯦꯞꯅ ꯃꯪ ꯃꯪꯂꯛꯏ ꯄꯨꯛꯅꯤꯡ ꯀꯥꯏꯗꯣꯡ ꯐꯪꯈꯤꯗ꯭ꯔꯦ ꯆꯠꯈ꯭ꯔꯕ ꯄꯥꯔꯤꯕꯨ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯨꯝ ꯊꯥꯕ ꯏꯉꯝ ꯉꯝꯃꯛꯇꯦ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯋꯥꯁꯛ ꯀꯥꯏꯕ ꯇꯥꯔꯕꯣꯏ ꯅꯤꯡꯂꯛꯏ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯛꯂꯦ ꯃꯄꯥꯒꯤ ꯅꯤꯡꯕ ꯀꯥꯏꯍꯟꯕꯁꯨ ꯆꯅꯤꯡ ꯃꯄꯥ ꯑꯣꯏꯗ꯭ꯔꯦ ꯁꯣꯜꯂꯕꯤ ꯅꯤꯡꯉꯣꯜꯒꯤ ꯄꯨꯛꯅꯤꯡꯅ ꯀꯜꯂꯕ ꯋꯥꯈꯜ ꯑꯅꯤ ꯃꯔꯤꯅ ꯆꯤꯡꯅꯕ ꯍꯧꯔꯛꯂꯦ ꯈꯟꯕ ꯃꯈꯩ ꯈꯜꯂꯒ ꯃꯃꯜ ꯌꯥꯎꯗ꯭ꯔꯕ ꯊꯋꯥꯏ ꯍꯛꯆꯥꯡ ꯊꯝꯂꯨꯗꯨꯅ ꯀꯥꯟꯅꯗ꯭ꯔꯦ ꯂꯨꯊꯧꯒꯤ ꯃꯐꯝꯗ ꯁꯤꯟꯅ ꯊꯣꯛꯂꯒ ꯃꯄꯥꯒꯤ ꯋꯥꯁꯪ ꯉꯥꯛꯂꯝꯕꯅ ꯐꯔꯕ꯭ꯔꯥ ꯅꯤꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯃꯨꯛ ꯍꯥꯏꯔꯨꯔꯒꯦ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯥꯔꯤ ꯃꯥꯒꯤ ꯃꯐꯝꯗ ꯀꯠꯆꯔꯝꯕ ꯊꯋꯥꯏ ꯍꯛꯆꯥꯡ ꯉꯁꯤꯗꯤ ꯑꯔꯦꯝꯕ ꯑꯣꯏꯅ ꯃꯥꯡꯂꯦꯗꯣ ꯈꯜꯂꯨꯕꯗ ꯀꯕꯨꯏ ꯅꯨꯄꯤ ꯃꯍꯥꯛ ꯈꯪꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯆꯠꯂꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯕꯨꯡꯒꯤ ꯃꯐꯝꯗ ꯇꯥꯛꯍꯧꯔꯨ ꯆꯅꯤꯡꯅ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ ꯅꯣꯡꯅ ꯂꯤꯔꯤ ꯂꯤꯔꯤ ꯆꯨꯔꯤ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯂꯤ ꯃꯔꯛ ꯃꯔꯛꯇ ꯅꯣꯡꯊꯥꯡ ꯀꯨꯞꯂꯛꯏ ꯆꯅꯤꯡꯗꯤ ꯅꯨꯡꯁꯥ ꯁꯥꯕ ꯃꯤꯗꯨ ꯃꯉꯥꯏꯔꯦ ꯃꯥꯡꯁꯣꯛ ꯎꯈꯣꯟ ꯇꯦꯟꯗ ꯉꯥꯔꯗꯨꯅ ꯀꯞꯂꯗꯨꯅ ꯄꯥꯔꯤ ꯃꯥꯕꯨ ꯀꯧꯔꯛꯏ ꯃꯥꯡꯖꯔꯦꯗꯣ ꯅꯅꯥꯎꯗꯤ ꯄꯥꯔꯤ ꯏꯕꯨꯡ ꯉꯥꯏꯕꯋꯣ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠꯇ ꯍꯥꯏꯐꯝ ꯍꯥꯏꯐꯗꯕꯒꯤ ꯍꯥꯏꯕꯅꯤ ꯄꯥꯈꯪ ꯅꯪꯒꯤ ꯅꯀꯥꯗ ꯋꯥꯏꯊꯨꯡꯖꯕ ꯀꯧꯕꯗꯣ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯇꯣꯏꯅ ꯃꯪ ꯑꯣꯏꯅ ꯊꯣꯛꯂꯦꯗꯣ ꯅꯨꯡꯁꯤ ꯅꯪꯒꯤ ꯅꯀꯥꯗ ꯌꯧꯕ ꯉꯝꯗ ꯊꯣꯛꯂꯁꯨ ꯄꯨꯟꯁꯤ ꯀꯠꯀꯦ ꯈꯜꯂꯝꯕ ꯉꯝꯂꯣꯏꯗꯧꯔꯦ ꯅꯅꯥꯎꯅ ꯍꯌꯦꯡ ꯃꯄꯣꯛ ꯂꯥꯡꯉꯣꯟꯗ ꯅꯪꯒꯤ ꯀꯥꯏꯗ ꯊꯨꯡꯂꯒ ꯑꯩꯒꯤ ꯋꯥꯁꯛ ꯉꯥꯛꯆꯒꯦ ꯋꯥꯔꯧꯕꯤꯅꯨꯀꯣ ꯅꯅꯥꯎꯕꯨ ꯃꯕꯨꯡꯒꯤ ꯅꯥꯛꯇ ꯆꯠꯂꯨꯒꯦ ꯈꯜꯂꯦ ꯃꯪꯗ ꯆꯠꯄꯗꯨ ꯃꯉꯥꯏꯔꯦ ꯅꯨꯡꯗꯣꯟ ꯂꯥꯏꯖ ꯈꯤꯛꯂꯝꯂꯦ ꯅꯨꯔꯥ ꯃꯤꯠꯀꯤ ꯄꯤꯔꯥꯡꯅꯦ ꯅꯤꯡꯉꯣꯜ ꯆꯪꯅꯤꯡ ꯄꯨꯛꯂꯨꯞ ꯂꯨꯞꯂꯦ ꯈꯥꯏꯅ ꯃꯩꯁꯥ ꯂꯥꯡꯕꯤꯅꯤ ꯊꯃꯣꯏ ꯀꯣꯟꯗ ꯆꯥꯛꯂꯕ ꯂꯝꯖꯥꯎ ꯈꯣꯟꯅ ꯃꯩꯆꯥꯛꯇꯤ ꯅꯣꯡꯗꯣꯟ ꯂꯥꯏꯖ ꯈꯤꯞꯂꯦꯅ ꯃꯨꯠꯄ ꯀꯧꯕ ꯉꯝꯈꯤꯗꯦ ꯒꯥꯏꯔꯦꯝ ꯅꯪꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯗꯨꯅ ꯃꯥꯡꯒꯣꯟ ꯀꯥꯈꯠꯂꯦ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯦꯞꯂꯗꯨꯅ ꯑꯃꯨꯛ ꯀꯞꯂꯨꯔꯦ ꯀꯞꯄ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯒꯥꯏꯔꯦꯝ ꯅꯪꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯆꯪꯅꯤꯡ ꯈꯣꯝꯕꯤ ꯆꯪꯂꯛꯂꯦ ꯒꯥꯏꯔꯦꯝ ꯅꯪꯅ ꯃꯕꯨꯛꯇ ꯃꯆꯟꯅ ꯀꯞꯂꯝꯕꯗꯨ ꯎꯕꯗ ꯑꯃꯨꯛ ꯍꯪꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯈꯜꯂꯛꯏ ꯑꯃꯨꯛꯁꯨ ꯆꯅꯤꯡꯅ ꯈꯨꯝꯂꯛꯄꯗꯨ ꯇꯥꯅꯤꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯀꯔꯤꯒꯤ ꯀꯞꯂꯤ ꯏꯕꯨꯡ ꯂꯩꯔꯤ ꯈꯧꯕꯨꯡ ꯈꯨꯟꯅ ꯅꯄꯥꯛ ꯇꯥꯔꯕꯁꯨ ꯏꯆꯟꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯔꯝꯒꯦ ꯍꯥꯏꯌꯨ ꯂꯨꯊꯧꯒꯤ ꯅꯥꯛꯇ ꯅꯍꯥꯛ ꯂꯩꯕ ꯉꯝꯒꯗ꯭ꯔꯥ ꯆꯅꯤꯡ ꯈꯨꯝꯕ ꯃꯇꯥꯈ꯭ꯔꯦ ꯅꯤꯡꯉꯣꯜꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯝꯅꯕꯨ ꯌꯦꯡꯂꯁꯤꯒꯦ ꯑꯩꯍꯥꯛ ꯏꯄꯥꯒꯤ ꯌꯥꯊꯪ ꯉꯥꯛꯆꯕ ꯉꯥꯛꯆꯔꯒꯦꯅꯦ ꯏꯕꯨꯡ ꯈꯨꯜꯂꯥꯛꯄꯒꯤ ꯅꯠꯇꯦ ꯅꯍꯥꯛ ꯅꯁꯥꯒꯤꯅꯤ ꯑꯩꯉꯣꯟꯗ ꯃꯤꯅꯝꯒꯅꯨ ꯁꯦꯡꯅ ꯍꯥꯏꯌꯨ ꯈꯨꯜꯂꯥꯛꯄꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯕꯗꯤ ꯏꯄꯥꯒꯤ ꯋꯥꯅꯤ ꯑꯩꯍꯥꯛ ꯑꯗꯨꯃꯛ ꯄꯥꯡꯂꯒꯦ ꯂꯦꯞꯂꯦ ꯐꯔꯦ ꯇꯣꯛꯂꯣ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯄꯣꯛꯃꯤꯟꯅꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯃꯤꯅꯝꯂꯣꯏ ꯅꯍꯥꯛꯅ ꯂꯣꯠꯂꯕꯁꯨ ꯑꯩꯅ ꯈꯪꯏ ꯅꯍꯥꯛ ꯂꯨꯊꯧꯕ ꯌꯥꯅꯤꯡꯗꯦ ꯑꯩ ꯃꯤꯅꯝꯕ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯛꯊꯣꯛꯅ ꯄꯥꯡꯕ ꯉꯝꯕ ꯋꯥꯐꯝ ꯑꯣꯏꯗ꯭ꯔꯦ ꯅꯆꯟꯕꯨ ꯁꯥꯎꯕꯤꯒꯅꯨ ꯂꯨꯊꯧ ꯀꯤꯔꯕꯁꯨ ꯀꯤꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯄꯥꯝꯕ ꯋꯥꯁꯛꯂꯤꯕ ꯑꯁꯤꯅꯤ ꯑꯩꯍꯥꯛ ꯀꯅꯥꯒꯤ ꯋꯥ ꯇꯥꯔꯣꯏ ꯉꯝꯂꯒ ꯑꯩꯕꯨ ꯍꯥꯠꯈ꯭ꯔꯁꯅꯨ ꯑꯩꯅ ꯉꯝꯂꯒꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯒ ꯏꯆꯟꯒꯤ ꯊꯧꯗꯥꯡ ꯀꯣꯛꯂꯝꯒꯦ ꯂꯥꯛꯄꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯁꯤꯁꯨ ꯍꯥꯏꯔꯨꯒꯅꯨ ꯆꯠꯂꯣ ꯆꯠꯂꯣ ꯋꯥꯔꯨꯔꯒꯅꯨ ꯃꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯆꯅꯤꯡ ꯅꯨꯡꯁꯥ ꯊꯤꯈ꯭ꯔꯦ ꯒꯥꯏꯔꯦꯝ ꯅꯪꯗꯤ ꯃꯤꯅꯝꯕ ꯉꯥꯡꯕ ꯃꯤꯁꯛ ꯅꯠꯇꯦ ꯍꯥꯏꯔꯒ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯕ ꯃꯤꯁꯛ ꯑꯣꯏꯔꯝꯃꯤ ꯃꯄꯥꯅ ꯍꯥꯏꯍꯧꯕ ꯑꯗꯨ ꯑꯣꯟꯅ ꯇꯩꯅꯈ꯭ꯔꯦ ꯏꯕꯨꯡ ꯂꯨꯊꯧꯗꯤ ꯅꯆꯟꯕꯨ ꯀꯠꯈ꯭ꯔꯕ ꯏꯄꯥꯒꯤ ꯃꯉꯥꯏꯅꯤ ꯅꯍꯥꯛꯅ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯑꯩꯗꯤ ꯌꯥꯔꯣꯏ ꯑꯩꯗꯤ ꯂꯦꯞꯈ꯭ꯔꯕ ꯋꯥꯁꯛꯅꯤ ꯆꯅꯤꯡꯕꯨ ꯃꯄꯥꯟꯗ ꯊꯤꯟꯗꯣꯛꯄꯤꯔꯦ ꯃꯈꯥ ꯇꯥꯅ ꯃꯕꯨꯡꯒꯤ ꯃꯐꯝꯗ ꯍꯥꯏꯖꯒꯗꯕ ꯀꯤꯔꯗꯨꯅ ꯈꯨꯜꯂꯥꯛꯄ ꯃꯄꯥꯒꯤ ꯃꯐꯝꯗ ꯇꯥꯛꯂꯨꯔꯒꯦ ꯆꯠꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯆꯦꯞꯇꯔ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯗ ꯃꯈꯥ ꯆꯠꯊꯖꯔꯛꯂꯤꯕ ꯆꯦꯞꯇꯔꯁꯤꯅ 12 ꯁꯨꯕ ꯆꯦꯞꯇꯔꯅꯤ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯂꯦꯟꯈ꯭ꯔꯕꯗ ꯀꯕꯨꯏ ꯈꯨꯟꯗꯨ ꯄꯨꯝꯆꯦꯛ ꯆꯦꯛꯈ꯭ꯔꯦ ꯅꯣꯡ ꯇꯥꯕ ꯂꯦꯞꯈ꯭ꯔꯦ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇꯤ ꯅꯣꯡꯒꯤ ꯆꯤꯡꯗꯨꯝ ꯑꯍꯥꯡꯕ ꯂꯩꯇꯅ ꯀꯨꯞꯂꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇꯤ ꯅꯣꯡꯒꯤ ꯆꯤꯡꯗꯨꯝ ꯑꯍꯥꯡꯕ ꯂꯩꯇꯅ ꯀꯨꯞꯂꯤ ꯊꯋꯥꯟꯃꯤꯆꯥꯛ ꯐꯥꯎꯕ ꯃꯁꯛ ꯎꯈꯤꯗ꯭ꯔꯦ ꯌꯥꯑꯣꯟ ꯃꯁꯤꯡ ꯁꯨꯔꯛꯂꯕ ꯌꯦꯟꯕꯥꯅ ꯇꯥꯡꯂꯧ ꯃꯇꯥꯡ ꯇꯥꯛꯂꯛꯏ ꯅꯣꯡꯉꯥꯟꯒꯗꯕ ꯄꯪꯂꯥꯞ ꯂꯥꯞꯇ꯭ꯔꯦ ꯈꯧꯕꯨꯡ ꯈꯨꯜꯒꯤ ꯈꯨꯜꯂꯥꯛꯄꯤ ꯃꯆꯥ ꯂꯨꯊꯧ ꯃꯈꯨꯠꯇ ꯇꯥ ꯄꯥꯏꯔꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯤ ꯈꯧꯕꯨꯝ ꯇꯝꯄꯥꯛ ꯇꯝꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯤ ꯑꯁꯣꯝꯗ ꯈꯨꯜꯂꯥꯛꯄꯁꯨ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯆꯅꯤꯡꯒꯤ ꯃꯄꯥꯎ ꯇꯥꯕꯗꯒꯤ ꯒꯥꯏꯔꯦꯝ ꯅꯪꯕꯨ ꯊꯤꯔꯨꯔꯦ ꯑꯗꯨꯁꯨ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗ ꯈꯧꯕꯨꯝ ꯇꯝꯄꯥꯛꯇ ꯆꯠꯇꯨꯅ ꯈꯥꯝꯍꯧꯔꯤꯁꯤꯔꯥ
ꯈꯜꯂꯤ ꯆꯥꯅꯤꯡꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯕꯨꯡꯒꯤ ꯃꯐꯝꯗ ꯂꯨꯊꯧꯕꯨ ꯅꯤꯔꯨꯕꯅ ꯐꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯇꯧꯒꯗꯒꯦ ꯊꯣꯛꯂꯕ ꯑꯃ ꯉꯥꯏꯒꯗ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯕꯨ ꯒꯥꯔꯦꯝꯅꯪ ꯃꯕꯨꯡꯅ ꯂꯨꯊꯧꯒꯤ ꯃꯈꯨꯠꯇ ꯃꯥꯡꯕ ꯇꯥꯔꯕꯗꯤ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ ꯈꯜꯂꯨꯕꯗ ꯃꯊꯟꯅꯇ ꯄꯣꯛ ꯄꯣꯛ ꯍꯧꯒꯠꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯨꯂꯥꯛꯄꯁꯨ ꯂꯩꯕ ꯉꯝꯃꯛꯇ꯭ꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯦ ꯆꯥꯅꯤꯡꯗꯕꯨ ꯇꯥꯛꯂꯝꯗꯦ ꯈꯧꯕꯨꯝ ꯇꯝꯄꯥꯛ ꯇꯝꯗꯨꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯦ ꯑꯃꯝꯕ ꯆꯤꯛꯃꯥꯡꯅꯔꯛꯂꯕꯗ ꯈꯨꯂꯥꯛꯄ ꯈꯧꯕꯨꯝ ꯇꯝꯄꯥꯛ ꯐꯪꯂꯦ ꯀꯅꯥꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯕꯗ ꯃꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯃꯆꯤ ꯑꯃꯗ ꯅꯥꯊꯩꯗꯨꯅ ꯂꯩꯈ꯭ꯔꯦ ꯀꯨꯏꯗꯦ ꯒꯥꯔꯦꯝꯅꯪ ꯊꯣꯛꯂꯛꯂꯦ ꯃꯆꯥꯕꯨ ꯎꯕꯗ ꯈꯨꯂꯥꯛꯄꯅ ꯀꯧꯔꯛꯏ ꯒꯥꯔꯦꯝꯅ ꯑꯁꯣꯝꯗ ꯂꯥꯛꯑꯣ ꯏꯄꯥꯅ ꯅꯪꯕꯨ ꯉꯥꯏꯔꯝꯕꯅꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯒꯤ ꯊꯤꯔꯛꯄꯅꯤ ꯏꯄꯥꯅ ꯀꯩꯗ ꯆꯠꯂꯨꯔꯦ ꯄꯥꯝ ꯌꯦꯡꯂꯨꯏ ꯏꯄꯥ ꯂꯨꯊꯧ ꯂꯥꯛꯂꯔꯣꯏ ꯃꯍꯥꯛꯅ ꯊꯥꯔꯝꯕ ꯃꯇꯝ ꯍꯦꯜꯂꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯉꯥꯏꯈꯤꯅꯤ ꯑꯄꯪꯕ ꯑꯉꯥꯡꯅꯤ ꯅꯋꯥꯡꯖꯗꯨꯅ ꯄꯪꯍꯥꯏ ꯍꯥꯏꯕꯅꯤ ꯁꯥꯎꯔꯨꯅꯨ ꯃꯈꯥ ꯇꯥꯕ ꯊꯣꯛꯏ ꯃꯥꯒꯤ ꯃꯋꯥ ꯑꯃꯗꯤ ꯇꯥꯈꯤꯁꯤ ꯆꯥꯅꯤꯡꯁꯨ ꯃꯄꯥꯅ ꯆꯠꯈ꯭ꯔꯕꯗ ꯃꯕꯨꯡꯅ ꯍꯥꯏꯈꯤꯕ ꯇꯝꯄꯥꯛ ꯑꯁꯣꯝꯗ ꯂꯥꯛꯂꯤ ꯀꯅꯥꯁꯨ ꯎꯗ꯭ꯔꯕꯗ ꯃꯍꯥꯛꯁꯨ ꯅꯥꯊꯩꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯄꯨꯛꯅꯤꯡꯗ ꯃꯁꯨꯡꯂꯥꯡꯒꯤ ꯈꯧꯕꯨꯝꯗ ꯏꯔꯥꯡ ꯊꯣꯛꯍꯟꯕꯤꯒꯅꯨ ꯅꯤꯖꯔꯛꯏ ꯀꯣꯔꯧ ꯃꯃꯤꯗꯤ ꯇꯥꯔꯛꯂꯦ ꯑꯗꯨꯕꯨ ꯂꯨꯊꯧꯗꯤ ꯂꯥꯛꯄ ꯃꯔꯩꯈꯤꯗ꯭ꯔꯦ ꯈꯨꯂꯥꯛꯄꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯜꯂꯛꯏ ꯄꯥꯔꯤ ꯒꯥꯔꯦꯝ ꯆꯠꯁꯤ ꯂꯨꯊꯧ ꯂꯥꯛꯂꯔꯣꯏ ꯆꯦꯜꯂꯕ ꯃꯤꯕꯨ ꯇꯥꯟꯅꯕ ꯍꯧꯅꯗꯦꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯆꯤꯡꯅꯕ ꯑꯃ ꯂꯩ ꯂꯨꯊꯧ ꯃꯔꯧ ꯂꯩꯕꯅꯤ ꯃꯣꯡꯖꯣꯔꯣꯡꯗ ꯃꯥꯄꯟ ꯊꯣꯛꯄ ꯌꯥꯝꯅ ꯂꯩꯔꯤ ꯃꯣꯡꯖꯣꯔꯣꯡ ꯍꯥꯏꯕꯁꯤ ꯃꯣꯏ ꯈꯨꯜ ꯑꯃꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯦꯡ ꯅꯤꯕ ꯆꯠꯂꯝꯒꯗ꯭ꯔꯥ ꯅꯤꯡꯉꯤ ꯑꯁꯤꯃꯇꯪ ꯈꯪꯗꯕ ꯌꯥꯗꯦ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯝꯗꯧꯁꯤꯒꯦ ꯈꯧꯕꯨꯝ ꯈꯨꯟ ꯂꯩꯔꯤ ꯆꯤꯡꯅꯒꯅꯨ ꯃꯄꯥ ꯃꯆꯥ ꯑꯅꯤꯃꯛ ꯂꯨꯊꯧ ꯉꯥꯏꯈꯤꯕꯅ ꯐꯒꯗ꯭ꯔꯥ ꯈꯟꯅꯔꯛꯏ ꯀꯣꯔꯧ ꯅꯋꯥ ꯆꯥꯎꯔꯛꯂꯦ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯄꯥꯔꯤꯁꯨ ꯂꯛꯈꯤꯄꯨꯔꯗꯒꯤ ꯈꯣꯡꯁꯥꯜꯂꯛꯇꯨꯅ ꯏꯔꯤꯜ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯑꯃꯨꯛ ꯍꯟꯅ ꯈꯧꯕꯨꯝꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯌꯨꯛ ꯌꯦꯟꯗꯥꯃꯥꯡꯗꯒꯤ ꯂꯥꯛꯄꯅꯤ ꯈꯧꯕꯨꯝ ꯆꯤꯡꯁꯥꯡ ꯐꯪꯂꯛꯂꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯃꯥꯡꯗ ꯊꯦꯟ ꯑꯃ ꯎꯔꯦ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯐꯝꯂꯤꯕꯗꯨ ꯎꯔꯛꯂꯦ ꯈꯧꯕꯨꯝ ꯈꯨꯟꯅ ꯅꯛꯁꯤꯜꯂꯛꯂꯤꯕ ꯃꯈꯩ ꯄꯥꯔꯤ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕꯅ ꯈꯣꯡ ꯊꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯁꯥꯗ ꯍꯨꯃꯥꯡ ꯂꯩꯔꯤ ꯀꯥꯔꯛꯏ ꯆꯥꯅꯤꯡꯒꯤꯗꯃꯛ ꯈꯜꯂꯨꯕꯗ ꯍꯟꯈ꯭ꯔꯁꯤꯔ ꯈꯜꯂꯛꯏ ꯑꯔꯥꯞꯄꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯆꯥꯅꯤꯡꯒꯤ ꯃꯄꯥꯎ ꯍꯪꯂꯨꯒꯦ ꯅꯤꯡꯂꯗꯨꯅ ꯆꯦꯟꯅ ꯂꯥꯛꯂꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯂꯕꯗ ꯂꯨꯊꯧꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯦ ꯂꯨꯊꯧꯁꯨ ꯄꯥꯔꯤ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯃꯕꯥꯅꯤ ꯃꯥꯌꯣꯛꯅꯔꯗꯨꯅ ꯅꯣꯛꯂꯗꯨꯅ ꯍꯪꯂꯛꯏ ꯅꯪꯅ ꯑꯃꯨꯛ ꯑꯁꯣꯝꯗ ꯂꯥꯛꯂꯤꯕꯅ ꯆꯥꯅꯤꯡꯒꯤ ꯃꯅꯥꯛꯇꯔꯥ ꯄꯥꯔꯤꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ ꯅꯍꯥꯛꯄꯨ ꯉꯥꯏꯍꯧꯔꯤꯕꯅꯤ ꯃꯄꯥ ꯃꯆꯥ ꯑꯅꯤꯃꯛ ꯆꯠꯂꯨ ꯃꯃꯤꯠ ꯑꯅꯤꯃꯛ ꯀꯣꯔꯤ ꯁꯪꯕꯕꯨ ꯉꯥꯡꯂꯕ ꯂꯨꯊꯧꯅ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛꯇꯨ ꯎꯔꯒ ꯄꯥꯔꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯁꯣꯏꯗ꯭ꯔꯦ ꯆꯥꯅꯤꯡ ꯂꯨꯍꯣꯡꯂꯝꯕ ꯇꯥꯔꯦ ꯈꯜꯂꯛꯏ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯨ ꯉꯝꯒꯦ ꯅꯤꯡꯗꯨꯅ ꯂꯨꯊꯧꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯅꯣ ꯏꯇꯥꯎꯗꯤ ꯅꯍꯥꯛꯄꯨ ꯉꯥꯏꯔꯝꯕꯅꯤ ꯑꯩꯍꯥꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯉꯤꯕ ꯈꯪꯉꯤꯗꯅ ꯑꯩꯁꯨ ꯑꯗꯨꯝ ꯉꯥꯏꯔꯝꯂꯤꯕꯅꯤ ꯅꯪꯗꯤ ꯀꯥꯎꯗ꯭ꯔꯤꯕꯣꯔꯦ ꯏꯇꯥꯎ ꯀꯔꯤꯒꯤ ꯀꯥꯎꯒꯅꯤ ꯅꯍꯥꯛꯀꯤ ꯅꯀꯣꯛ ꯂꯧꯔꯒ ꯏꯄꯥ ꯏꯄꯨꯒꯤ ꯏꯔꯥꯠꯀꯦ ꯉꯥꯏꯔꯛꯄ ꯀꯨꯏꯔꯦꯅ ꯑꯩꯍꯥꯛꯇꯤ ꯍꯥꯏꯍꯩꯗꯦꯅꯦ ꯏꯇꯥꯎ ꯑꯗꯨꯁꯨ ꯍꯥꯏꯒꯅꯨ ꯅꯪꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯖꯔꯤꯗꯅ ꯅꯨꯄꯤ ꯄꯥꯝꯕ ꯅꯨꯄꯥꯗꯤ ꯈꯨꯠꯂꯥꯏ ꯊꯥꯕ ꯍꯧꯅꯗꯦ ꯉꯁꯤꯗꯤ ꯆꯥꯡ ꯌꯦꯡꯅꯕ ꯇꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯈꯤꯗꯦ ꯃꯥꯒꯤ ꯇꯥꯗꯨ ꯆꯤꯡꯂꯗꯨꯅ ꯄꯥꯔꯤꯔꯣꯝꯗ ꯐꯨꯖꯤꯜꯂꯛꯂꯦ ꯄꯥꯔꯤꯗꯤ ꯁꯦꯝ ꯁꯥꯍꯧꯗꯦ ꯂꯨꯊꯧꯅ ꯃꯥꯕꯨ ꯇꯝꯁꯤꯜꯂꯛꯄ ꯎꯕꯗ ꯄꯥꯝꯕ ꯀꯩꯖꯤꯡ ꯂꯥꯡꯕꯒꯨꯝ ꯑꯁꯥꯎꯕꯅ ꯃꯁꯥ ꯅꯤꯛꯂꯦ ꯃꯌꯥ ꯆꯤꯛꯂꯦ ꯃꯥꯁꯨ ꯇꯥ ꯆꯤꯡꯂꯛꯂꯦ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯑꯩꯒꯤ ꯍꯨꯏꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯉꯥꯏꯔꯛꯄ ꯀꯨꯏꯔꯕꯅꯤ ꯄꯥꯔꯤ ꯂꯨꯊꯧ ꯑꯅꯤꯃꯛ ꯑꯍꯥꯡꯕ ꯊꯦꯟ ꯑꯗꯨꯗ ꯎꯔꯨ ꯂꯩꯅꯔꯛꯂꯦ ꯁꯃꯥꯟ ꯂꯦꯡꯃꯥꯟꯅꯕ ꯃꯊꯣꯠ ꯀꯥꯔꯛꯄ ꯃꯈꯣꯏ ꯑꯅꯤꯅꯤ ꯑꯃꯅ ꯈꯧꯕꯨꯝ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯤ ꯑꯃꯅ ꯈꯧꯕꯨꯝ ꯈꯨꯂꯥꯛꯄꯅ ꯃꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯅꯥꯎꯀꯣꯜꯂꯛꯄꯅꯤ ꯑꯅꯤꯃꯛ ꯁꯐꯥ ꯂꯥꯟꯐꯥ ꯍꯩꯔꯕ ꯉꯥꯛꯇꯅꯤ ꯇꯥꯒꯤ ꯈꯧꯁꯥꯔꯣꯜ ꯃꯁꯥ ꯄꯨꯝꯕ ꯄꯨꯝꯌꯣꯝ ꯌꯣꯝꯅꯔꯦ ꯇꯥꯖꯤꯟ ꯑꯅꯤ ꯊꯦꯡꯅꯔꯛꯄꯅ ꯅꯣꯡꯊꯥꯡꯒꯨꯝꯅ ꯃꯩꯔꯤ ꯊꯣꯛꯂꯤ ꯐꯨꯏꯅ ꯍꯣꯜꯂꯛꯄ ꯅꯨꯡꯁꯥ ꯁꯣꯔꯅ ꯃꯩ ꯆꯨꯕꯒ ꯃꯥꯟꯅꯔꯦ ꯃꯆꯨꯝ ꯇꯥꯔꯕ ꯁꯥꯃꯨ ꯂꯝꯁꯥ ꯑꯅꯤꯅ ꯑꯃꯣꯝ ꯍꯥꯀꯟꯅꯕꯗ ꯌꯥꯊꯤꯟꯅꯕꯗꯨ ꯃꯉꯥꯏꯔꯦ ꯎꯆꯦꯛ ꯋꯥꯌꯥ ꯈꯣꯡꯈꯤꯗ꯭ꯔꯦ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯂꯦꯞꯈ꯭ꯔꯦꯗꯣ ꯀꯣꯔꯧ ꯊꯛꯀꯤ ꯃꯩꯁꯥꯅ ꯌꯥꯛꯄꯅꯦ ꯑꯄꯥꯝ ꯀꯥꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯊꯃꯣꯏ ꯁꯣꯛꯅ ꯆꯥꯛꯄꯅꯦ ꯄꯥꯔꯤ ꯂꯨꯊꯧ ꯁꯃꯥꯟꯅꯕ ꯄꯥꯈꯪ ꯑꯅꯤꯗꯣ ꯁꯤꯅꯤ ꯅꯥꯅꯤ ꯀꯥꯎꯅꯈ꯭ꯔꯦ
ngarang nungdang chukhiba nongna chingi lengang taraba upuldu khara makhai pharambani adubu animakna kauna thinarakpa matamda uphunna pungmam mamkhre eta oida mangda tungda thakkhada ahangba kauba laikhidre luthau magidi karigumba wakhal amadagi makhut chaba khulai pairei parigidi adu nate aphangba ama paiduna lakpani amana amabu ngamge ningna kauna thinarakpa ngangnarakpa ikhangudana parina pairiba tagi takhok mayai chap chana tekle pari pambom hithabaga manakre tagumba song mahak akibadi pokhide nachungkhide madu ubada luthauna nokladuna hairei siramda yaura phawada haijage ningdrine nangbu iranage ninglakpa kuirabani ngasidi soidrabani mahakna soidana ngamlagani ninglubana luthau mayai karai haitanungda luthau dinate haitanungdaba luthau dinate magi manglamdai wakhalna mayai karingai chairakta kharadang komthokibagum uki ahangba sida parina magi atekpa tajin yauba takhoktu phaina chingladuna pangal phukna luthau tamna chongsinkhre phidup naihaudraba luthau parina asumna chongsilakani ningkhidabadagi magi khongpham soikhre animak sagonaduna lemai thakta tuminakhre parina luthaubu sukpha phare khulai yauri haiba mangaire luthau khulai thaba ngamkhidre parina luthau namthuraga luthau masagi khulaina mathabakta phairare mapangal thokhidre yarabadi paribu amuktang langthoke khalladuna takhokta makhul lonchillai chairak aduda parina magi atekpa ta aduna luthaugi nakthangda tajin thumna yaisinkhre chainakhon phanglaba luthau onna thoina khanglai pari chongthoraktuna lepi luthausu magi tadu paiduna hogatke laknai ngamkhidre amuk leimai thakta tuthakre mapham ado ingang paktaknare pari amuksu luthau tamna chongsilai tagumachung loksing tarakle luthau magi khulaina sokhrabani haiba mabukta magi sikhraba huigi laman single khalai adubu mana tauruba dudi karino amuksu khalai luthauri chaningadamak tamkhrabani chaningi mapuroiba maksu oiramba yai mahusana maraibak thiduna ta laklaba magi damak hanna yengbada kana leijadraba adugi mathakta lumlaba chintha ama kok thakta thangatuna laklaba parini mahakna tauriba du karino hanna khanba horakle luthaugi matau ubadasu pari mapukningda haidokpa ngamdaba chaina ama phaurei mafam khangdraduna magi manakta changsinkhre hairei itau aibu warobiganu aihak nangbu puge imagi nakta ana laikanna rusi luthaunadi onna thoina khanglambadagi masa tuktharakle mahaksu mapukningda karigidamak paribu mana saurubano khalai parina kanararoi haiduna magi mawa amuk taramdana luthaubu pokhatle khawung khul onduna thuna yangna lakle asum changsilaktuna mangda khawung tampak phangle mafam asi yaurabada luthauna hairei ising khara pitharauko itau thaksi itau aihak ising thiruge nahak asida potharam parina luthaubu thanamlaga mangda uriba khawum tampaki lok adomda selakle pangkhokla amada ising soklaga mohanna halakle itau ising porakle aihak ising inge parina ising ilai ikhau langba koklabada luthauna pangal khara haple masada yesiliba khulai adudi adumak lairi satoke haba yakhidre khawum tampak hendokhiduna khungi lambi hek phanglakpa thamlakna khulakpa amasung gairemna mapa macha tungthamangta chalamba urakpada parina kaurei khulakpa ipa amukta ngaibikho parigi khonjel lutarabada khulakpana gairemna ani mamai leithorakle masa pumba ina pungangang luthaubu poduna chelakpa mataudu ubada maikai adomna mabani amuk chelakle luthau natra mani khulakpa karamna thengnare kamdongna sokhibano parina pakhum pidringada luthauna yamna wana khumlai aigi irani imagi nakta pubiyu kana mata makha tanakhidre parina kanara roiningladuna khawung khul tanaduna tapingna chali khul phangle makhoi ahumak lublakpagi romda singkhre mayum yoraklabada lakpagi mamana machagi asokpadu ubada konjel thongna kablai machada hairei ima machana hairei ima aigi irani itaugi nate chaloi tau chaningna ngairamlagani parina hairei ima aibu warobiganu
ꯑꯩꯅ ꯏꯇꯥꯎꯗ ꯁꯤꯡꯅꯔꯨꯕ ꯅꯠꯇꯦ ꯏꯇꯥꯎꯒꯤ ꯂꯥꯏꯕꯛ ꯊꯤꯕꯒꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕꯒꯤꯅꯤ ꯂꯨꯊꯧꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯇꯥꯁꯤ ꯁꯠꯂꯣ ꯂꯥꯎ ꯄꯥꯔꯤꯅ ꯂꯨꯊꯧꯒꯤ ꯃꯁꯥꯗꯒꯤ ꯇꯥꯗꯨ ꯁꯠꯂꯦ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯒꯥꯏꯔꯦꯝꯅꯪ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯅꯈꯤꯗ꯭ꯔꯦ ꯇꯥ ꯁꯠꯈꯤꯕꯒ ꯂꯣꯏꯅꯅ ꯂꯨꯊꯧ ꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯂꯦ ꯋꯥ ꯉꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯃꯤꯠ ꯑꯅꯤꯃꯛ ꯎꯏꯁꯟꯗꯨꯅ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇ ꯑꯋꯥꯕꯗꯨ ꯈꯥꯡꯂꯤ ꯂꯨꯞ ꯂꯥꯛꯄꯤ ꯃꯃꯥꯅ ꯃꯆꯥ ꯆꯦꯠꯅ ꯀꯣꯟꯕꯤꯔꯦ ꯁꯤꯈ꯭ꯔꯕ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯛꯂꯦ ꯀꯨꯜꯁꯤꯟꯕ ꯊꯨꯡꯅ ꯄꯥꯔꯤ ꯍꯜꯂꯛꯂꯦ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯨꯊꯧ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯦ ꯍꯥꯏꯕ ꯄꯥꯎꯅ ꯌꯨꯝꯊꯣꯡ ꯌꯩꯅ ꯁꯟꯗꯣꯛꯈ꯭ꯔꯦ ꯆꯅꯤꯡꯁꯨ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯃꯔꯝꯒꯤꯗꯃꯛ ꯈꯧꯕꯨꯡ ꯈꯨꯟꯗ ꯏꯔꯥꯡ ꯊꯣꯛꯂꯦ ꯍꯥꯏꯅ ꯀꯤꯕꯇ ꯅꯠꯇꯅ ꯄꯥꯔꯤꯒꯤꯗꯃꯛ ꯅꯨꯡꯅꯥꯡꯗꯕ ꯉꯝꯂꯛꯇ꯭ꯔꯦ ꯉꯔꯥꯡꯗꯒꯤ ꯍꯧꯗꯨꯅ ꯂꯨꯊꯧ ꯒꯥꯏꯔꯦꯝꯅꯪ ꯁꯤꯡꯅꯔꯩ ꯇꯥꯕꯗꯒꯤ ꯃꯕꯨꯡꯕꯨ ꯈꯥꯝꯒꯦ ꯍꯥꯏꯅ ꯈꯧꯕꯨꯝ ꯇꯝꯄꯥꯛ ꯇꯥꯟꯅ ꯆꯠꯂꯨꯕꯅꯤ ꯂꯨꯊꯧ ꯂꯥꯛꯇꯦ ꯍꯥꯏꯕ ꯈꯪꯂꯕꯗ ꯄꯣꯊꯥꯐꯝ ꯈꯔ ꯐꯪꯖꯔꯝꯕꯅꯤ इखंग खंगौदना पारीगी मखुता लुथौ मथ्वाई मांगले हाइबा तारबदा पारीगी नुंसा थीदबा पारीगी दमक नुंसा थीदबा ngamlakte changning angaubi oirakle lepa leitraba matamna asum changsilakpana korauhanbana uton waton lomlakle ningthau lebaki machi khudingda aurakpa nongna malang khut induna tapna sandorakli khulakpa gairemna parigi wa ama phawa ngangnadana khulakpagi tana lakle makoina lakpadu ubada changningna karigino khangde ikai nungsi marakta ithak thakatpagum haraubagum awang thangba yana khada mathana ta thokraga mafamada tuminna phamluri khulakpana parida hanglai pari pamhebi namana kadaida ima di aibu thadok piramle sikhraba onthokpanida maning thungki dabra aibu pokpai pasu ꯑꯩꯈꯣꯏꯕꯨ ꯉꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ ꯆꯠꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯑꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯅꯤ ꯄꯥꯝꯍꯩꯕꯤ ꯂꯩꯈꯤꯗ꯭ꯔꯦ ꯇꯥꯕꯗ ꯆꯥꯅꯤꯡ ꯂꯩꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯅꯍꯥꯛꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗꯤ ꯀꯔꯤꯒꯤꯅꯣ ꯄꯂꯦꯝ ꯄꯟꯊꯧ ꯐꯪꯒꯦ ꯇꯥꯜꯂꯛꯄꯅꯤ ꯇꯝꯗ ꯀꯨꯝꯂꯔꯣꯏ ꯍꯥꯏꯔꯕ꯭ꯔꯣ ꯆꯠꯀꯅꯤ ꯑꯗꯨꯗꯤ ꯈꯨꯂꯥꯛꯄꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯅꯤꯖꯒꯦ ꯄꯤꯅꯔꯕꯗꯤ ꯑꯩꯒꯤ ꯏꯃꯥ ꯐꯪꯒꯅꯤ ꯍꯥꯏꯌꯨ ꯀꯩꯅꯣ ꯍꯧꯅꯕ ꯈꯪꯗꯦ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯌꯨ ꯆꯤꯡꯅꯒꯅꯨ ꯈꯨꯂꯥꯛꯄꯒꯤ ꯃꯌꯥꯊꯪ ꯐꯪꯂꯕꯗ ꯐꯥꯎꯕ ꯆꯤꯡꯅꯗꯕ ꯉꯝꯈꯤꯗ꯭ꯔꯦ ꯇꯉꯥꯏ ꯐꯗꯅ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ ꯑꯀꯤꯕ ꯀꯣꯛꯂꯛꯏ ꯍꯥꯏꯔꯛꯏ ꯂꯥꯛꯄꯒꯤ ꯑꯃꯠꯇ ꯉꯥꯏꯕꯤ ꯆꯤꯡꯂꯩꯕꯥꯛꯀꯤ ꯁꯤꯡꯌꯦꯜ ꯇꯝꯐꯥ ꯆꯥꯅꯤꯡ ꯈꯣꯝꯕꯤꯕꯨ ꯅꯤꯖꯒꯦ ꯂꯥꯛꯄꯅꯤ ꯏꯄꯥꯕꯨ ꯀꯔꯤ ꯍꯥꯏꯕꯒꯦ ꯅꯍꯥꯛ ꯊꯛꯀꯤ ꯆꯥꯅꯤꯡ ꯑꯉꯥꯎꯕꯤ ꯑꯣꯏꯔꯕꯅꯤ ꯏꯄꯥꯁꯨ ꯈꯪꯏ ꯅꯪꯕꯨ ꯄꯣꯛꯄꯤ ꯅꯃꯥꯅꯗꯤ ꯃꯥꯕꯨ ꯌꯥꯔꯝꯗꯕ꯭ꯔꯥ ꯆꯤꯡꯅꯩ ꯏꯄꯥꯅ ꯏꯃꯥꯒꯤ ꯏꯇꯤꯛ ꯏꯄꯥ ꯅꯠꯇꯦ ꯍꯥꯏꯖꯕ ꯉꯝꯂꯝꯗꯕꯒꯤꯅꯤ ꯑꯩꯈꯣꯏꯗꯤ ꯀꯕꯨꯏꯅꯤ ꯆꯤꯡꯗ ꯇꯣꯡꯕꯅꯤ ꯅꯍꯥꯛꯅ ꯑꯇꯣꯞꯄꯅꯤ ꯃꯩꯇꯩꯅꯤ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯅꯈꯣꯏꯒꯤ ꯅꯆꯥꯛ ꯅꯔꯟ ꯆꯥꯗꯨꯅ ꯆꯥꯎꯔꯛꯄꯅꯤ ꯒꯥꯏꯔꯦꯝꯅꯪ ꯆꯥꯅꯤꯡ ꯃꯄꯨꯡꯅ ꯇꯥꯕ ꯄꯥꯔꯤ ꯃꯊꯟꯗꯅꯤ ꯃꯩꯇꯩ ꯑꯣꯏꯔꯕꯁꯨ ꯑꯣꯏꯖꯁꯅꯨ ꯆꯥꯅꯤꯡꯕꯨ ꯃꯉꯣꯟꯗ ꯄꯤꯕꯅ ꯆꯨꯝꯃꯤ ꯑꯩꯒꯤ ꯆꯥꯅꯤꯡꯕꯨ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯆꯠꯍꯟꯈꯤꯕ ꯇꯥꯔꯕ꯭ꯔꯥ ꯅꯤꯡꯉꯣꯜꯒꯤ ꯍꯧꯅꯁꯥꯅꯤ ꯃꯩꯇꯩ ꯂꯩꯄꯥꯛ ꯑꯔꯥꯞꯄ ꯅꯠꯇꯦ ꯌꯨꯝꯂꯣꯟꯅꯕꯅꯤ ꯊꯥꯞꯇꯣꯛꯅꯕ ꯌꯥꯗ꯭ꯔꯕꯅꯤ ꯏꯅꯦꯝ ꯂꯥꯛꯄꯤ ꯁꯤꯗ꯭ꯔꯤꯉꯩꯗ ꯍꯥꯏꯔꯝꯃꯤ ꯃꯩꯇꯩ ꯅꯠꯇꯅ ꯆꯤꯡꯒꯤꯁꯨ ꯀꯅꯥ ꯂꯩꯇꯦ ꯃꯩꯇꯩꯒꯤꯁꯨ ꯑꯩꯈꯣꯏ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯖꯤꯟꯒꯗꯕꯅꯤ ꯁꯦꯟꯇꯦꯟꯁ ꯑꯁꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯄꯥꯔꯤ ꯈꯨꯂꯥꯛꯄꯤ ꯁꯤꯈ꯭ꯔꯦ ꯇꯥꯕꯗ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯛꯏ ꯍꯪꯂꯛꯏ ꯏꯕꯦꯟ ꯂꯥꯛꯄꯤ ꯁꯤꯈ꯭ꯔꯕ ꯃꯥꯒꯤ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯀꯩꯗꯅꯣ ꯏꯆꯦꯝꯅ ꯍꯥꯏꯔꯝꯕ ꯃꯇꯨꯡꯏꯟꯅ ꯂꯨꯋꯥꯡꯂꯣꯟ ꯈꯨꯟꯗ ꯃꯥꯒꯤ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯁꯦꯝꯂꯨꯔꯕꯅꯤ ꯑꯩꯈꯣꯏꯅ ꯏꯌꯥꯝꯕ ꯒꯥꯏꯔꯦꯝꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯄꯨꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯂꯥꯛꯄꯤ ꯏꯕꯦꯟꯕꯨ ꯈꯨꯔꯨꯝꯅꯤꯡꯏ ꯒꯥꯏꯔꯦꯝꯅꯪ ꯑꯩꯅ ꯄꯨꯒꯅꯤ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯃꯩꯇꯩꯅ ꯆꯥꯡꯅꯤꯡꯕꯨ ꯂꯠꯅꯔꯣꯏꯗ꯭ꯔꯥ ꯄꯥꯔꯤ ꯂꯠꯅꯒꯦ ꯍꯥꯏꯔꯕꯗ ꯑꯩꯕꯨꯅꯤ ꯆꯥꯡꯅꯤꯡꯕꯨ ꯅꯠꯇꯦ ꯃꯩꯇꯩꯅ ꯇꯥꯡꯖꯒꯗꯧꯕ ꯌꯥꯝꯅ ꯂꯩꯔꯤ ꯀꯔꯤꯒꯤꯅꯣ ꯃꯩꯇꯩ ꯂꯩꯄꯥꯛ ꯍꯧꯖꯤꯛ ꯈꯨꯟꯇꯥꯛꯂꯦ ꯑꯋꯥꯒꯤ ꯃꯈꯨꯠꯇ ꯃꯤꯅꯥꯏ ꯑꯣꯏꯍꯧꯔꯦ ꯃꯗꯨ ꯀꯟꯅꯅꯕꯒꯤꯗꯃꯛ ꯃꯌꯥꯡ ꯂꯩꯄꯥꯛꯇ ꯃꯩꯇꯩ ꯂꯥꯟꯃꯤ ꯈꯣꯝꯍꯧꯔꯤ ꯃꯩꯇꯩ ꯂꯥꯟꯃꯤꯇꯅꯕꯨ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯅꯤꯡꯗꯦ ꯃꯔꯝ ꯑꯁꯤꯅ ꯆꯤꯡꯒꯤ ꯃꯇꯦꯡ ꯂꯧꯔꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯏꯃꯥ ꯂꯩꯄꯥꯛꯀꯤꯗꯃꯛꯇ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯧ ꯇꯥꯛꯄꯤꯔꯝꯃꯤ ꯈꯨꯂꯥꯛꯄ ꯌꯥꯝꯕ ꯒꯥꯏꯔꯦꯝꯅ ꯑꯅꯤꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯁꯨꯝꯅ ꯄꯥꯔꯤꯅ ꯍꯥꯏꯖꯔꯛꯏ ꯀꯔꯝꯅ ꯄꯥꯡꯒꯗꯕꯅꯣ ꯍꯥꯏꯌꯨ ꯑꯩꯈꯣꯏꯒ ꯇꯤꯟꯅꯗꯨꯅ ꯃꯩꯇꯩ ꯂꯩꯄꯥꯛꯇꯒꯤ ꯑꯋꯥꯕꯨ ꯇꯥꯟꯊꯣꯛꯄ
ꯃꯩꯇꯩꯕꯨ ꯁꯥꯎꯔꯤꯕ ꯁꯣꯝꯗ ꯆꯤꯡꯁꯥꯡꯗ ꯇꯥꯔꯤꯕ ꯆꯤꯡꯃꯤꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯅꯕ ꯍꯣꯠꯅꯕꯗ ꯐꯔꯦ ꯁꯣꯏꯗꯅꯃꯛ ꯍꯣꯠꯅꯔꯒꯅꯤ ꯀꯥꯟꯅꯗꯦ ꯈꯨꯜꯂꯥꯛꯄ ꯄꯥꯔꯤꯒꯤ ꯃꯈꯨꯠꯇ ꯆꯥꯅꯤꯡꯕꯨ ꯄꯤꯔꯁꯤ ꯑꯩꯒꯤ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯍꯥꯛꯁꯨ ꯃꯕꯨꯡꯅꯤ ꯅꯍꯥꯛꯅꯁꯨ ꯄꯤꯕ ꯌꯥꯏ ꯆꯥꯅꯤꯡꯒꯤ ꯌꯥꯏꯐꯕꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯕꯅꯤ ꯄꯥꯔꯤ ꯈꯨꯠꯇ ꯆꯥꯅꯤꯡ ꯄꯤꯔꯕꯗꯤ ꯉꯁꯤꯗꯒꯤ ꯂꯨꯍꯣꯡꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯨꯈꯤꯒꯦ ꯂꯥꯛꯄꯤꯅꯁꯨ ꯃꯁꯤ ꯄꯥꯝꯖꯈꯤꯕꯅꯤ ꯒꯥꯔꯤꯝꯅꯪ ꯆꯠꯈ꯭ꯔꯦ ꯈꯨꯜꯂꯥꯛꯄꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯄꯥꯔꯤ ꯃꯊꯟꯇ ꯉꯥꯏꯍꯧꯔꯦ ꯀꯣꯏꯅ ꯌꯦꯡꯂꯨꯕꯗ ꯆꯥꯅꯤꯡ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯅꯤꯡꯉꯣꯜꯒꯤ ꯃꯐꯝꯗ ꯈꯨꯜꯂꯥꯛꯄꯒꯤ ꯄꯥꯎꯗꯨ ꯇꯥꯛꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯀꯣꯔꯧꯍꯟꯕꯅ ꯅꯣꯡꯗꯣꯟ ꯇꯦꯝꯁꯤꯟꯅꯔꯛꯏ ꯄꯥꯔꯤ ꯍꯥꯟꯅꯅ ꯈꯪꯈꯤꯕꯒꯨꯝ ꯆꯥꯅꯤꯡꯅ ꯄꯥꯝꯈ꯭ꯔꯕ ꯄꯨꯈ꯭ꯔꯤ ꯂꯩꯀꯣꯜꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯆꯥꯅꯤꯡꯁꯨ ꯂꯩꯍꯥꯎ ꯃꯈꯣꯡ ꯐꯝꯕꯗꯨ ꯎꯔꯗꯨꯅ ꯅꯤꯡꯉꯣꯜ ꯅꯥꯛꯇ ꯆꯪꯁꯤꯜꯂꯦ ꯆꯥꯅꯤꯡꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯦ ꯄꯥꯔꯤꯅ ꯍꯥꯏꯔꯤ ꯑꯩꯕꯨ ꯎꯔꯒ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯇꯨꯃꯤꯟꯅ ꯆꯠꯄ ꯅꯠꯇꯦ ꯑꯩꯒꯤ ꯂꯩꯍꯥꯎ ꯂꯩꯄꯥꯟꯗ ꯅꯍꯥꯛ ꯂꯥꯛꯂꯦ ꯇꯥꯛꯄ ꯆꯠꯄꯅꯤ ꯂꯥꯛꯄꯒꯤ ꯃꯌꯥꯊꯪꯗꯤ ꯐꯪꯂꯛꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯜꯂꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯗꯤ ꯏꯔꯣꯟ ꯏꯔꯥꯟ ꯇꯥꯛꯂꯕꯤ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡ ꯑꯣꯜꯂꯝꯒꯗ꯭ꯔꯥ ꯅꯍꯥꯛꯀꯤ ꯅꯥꯛꯇ ꯋꯥꯏꯊꯨꯡꯖꯕ ꯐꯪꯖꯒꯗ꯭ꯔꯥ ꯈꯟꯖꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯨꯏꯅ ꯍꯤꯡꯖꯕ ꯉꯝꯂꯤꯕꯅꯤ ꯄꯂꯦꯝ ꯁꯛꯄꯤ ꯅꯍꯥꯛꯇꯪ ꯃꯈꯣꯡ ꯍꯥꯝꯕ ꯐꯪꯖꯔꯝꯂꯕꯗꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯝꯒꯗꯕꯅꯤ ꯆꯥꯅꯤꯡ ꯄꯨꯡꯌꯥꯟ ꯆꯥꯅ ꯂꯦꯞꯄ ꯉꯝꯈꯤꯗ꯭ꯔꯦ ꯃꯥꯏꯊꯣꯡ ꯂꯩꯗ ꯂꯨꯛꯂꯛꯂꯦ ꯄꯥꯝꯍꯩꯕꯤ ꯃꯃꯥꯒꯤ ꯈꯜꯂꯨꯕꯗ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯛꯏ ꯆꯤꯡꯒꯤ ꯂꯩꯍꯥꯎ ꯂꯩꯄꯥꯟꯅ ꯄꯥꯔꯤ ꯆꯥꯅꯤꯡꯒꯤ ꯀꯨꯝꯍꯩꯕꯨ ꯌꯦꯡꯂꯗꯨꯅ ꯅꯨꯡꯉꯥꯏꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯂꯩꯁꯥꯠ ꯐꯔꯕ ꯆꯤꯡꯌꯦꯜ ꯂꯩꯍꯥꯎ ꯑꯃ ꯊꯥꯗꯕꯤꯔꯛꯂꯦ ꯄꯥꯔꯤ ꯆꯥꯅꯤꯡ ꯑꯅꯤꯅ ꯆꯤꯡꯌꯦꯜ ꯆꯔꯣꯡ ꯈꯨꯟꯒꯦ ꯂꯨꯛꯊꯅꯔꯛꯏ ꯑꯅꯤꯃꯛ ꯆꯪꯗꯨꯅ ꯂꯧꯈꯠꯄꯤꯔꯦ ꯉꯁꯤ ꯃꯈꯩꯗꯤ ꯆꯥꯅꯤꯡ ꯈꯣꯝꯕꯤ ꯃꯥꯒꯤ ꯑꯣꯏꯅ ꯐꯪꯖꯔꯦ ꯈꯜꯂꯨꯕꯗ ꯄꯥꯔꯤ ꯃꯃꯤꯠꯇ ꯅꯨꯡꯉꯥꯏꯕꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ ꯆꯤꯡꯌꯦꯜꯕꯨ ꯆꯦꯠꯅ ꯀꯣꯟꯕꯤꯔꯦ ꯅꯨꯔꯥꯒꯤ ꯅꯥꯞꯄꯗ ꯆꯤꯡꯌꯦꯜ ꯆꯔꯣꯡ ꯆꯤꯟꯕꯤꯔꯦ ꯊꯥꯖꯃꯥꯟꯕꯤ ꯃꯥꯏꯊꯣꯡꯕꯨ ꯄꯥꯔꯤ ꯈꯨꯠꯅ ꯊꯥꯡꯒꯠꯄꯤꯔꯦ ꯃꯤꯁꯅꯥ ꯑꯅꯤ ꯄꯤꯅ ꯊꯨꯝꯍꯠꯂꯦ ꯂꯥꯏꯔꯩꯄꯥꯛ ꯇꯥꯟꯈ꯭ꯔꯕꯤ ꯇꯃꯨꯕꯤ ꯄꯥꯝꯍꯩꯕꯤꯅ ꯃꯆꯥꯒꯤ ꯀꯨꯝꯍꯩ ꯎꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯛꯏ ꯉꯁꯤ ꯃꯈꯩ ꯆꯤꯡꯗ ꯍꯧꯕꯤ ꯂꯩꯔꯥꯡ ꯂꯩꯄꯥꯟꯅ ꯇꯝꯒꯤ ꯇꯂꯥ ꯄꯥꯃꯦꯜꯗ ꯇꯥꯡꯖꯐꯝ ꯐꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯚꯦꯜ ꯑꯁꯦ ꯑꯏꯕꯅ ꯀꯕꯤ ꯒꯨꯅꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯤ ꯄꯥꯕꯗꯤ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯅꯩꯅ ꯄꯤꯅꯤꯡꯕ ꯂꯩꯕꯤꯔꯒꯁꯨ ꯑꯩꯅ ꯈꯪꯕ ꯃꯈꯩꯗꯤ ꯑꯩꯅ ꯑꯗꯨꯝ ꯄꯥꯎꯈꯨꯝꯖꯔꯛꯀꯦ ꯁꯤ ꯍꯥꯏꯔꯒ ꯂꯃꯟꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯅꯕꯒꯤꯗꯃꯛ ꯃꯇꯝ ꯂꯥꯛꯂꯦ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯃꯁꯤ ꯇꯥꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯇ ꯑꯃꯨꯛꯀꯁꯨ ꯑꯩꯅ ꯅꯣꯡꯂꯨꯛꯆꯔꯤ ꯃꯗꯨꯗꯤ ꯅꯣꯚꯦꯜ ꯑꯃ ꯄꯥꯕꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯁꯦꯝꯗꯣꯛꯏ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯕꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯁꯦꯝꯗꯣꯛꯏ ꯄꯨꯝꯅꯃꯛꯁꯤ ꯄꯥꯕꯤꯔꯀꯥꯟꯗ ꯀꯔꯤ ꯐꯥꯎꯕꯤꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯊꯪ ꯏꯕꯤꯔꯛꯎ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯅꯤ ꯊꯦꯡꯛ ꯌꯨ ꯑꯣꯜ